ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯟꯗ ꯕꯦꯁ ꯇꯧꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯇ 2009ꯒꯤ ꯌꯥꯎꯁꯪ ꯃꯌꯥ ꯑꯗꯥꯏꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯀ꯭ꯂꯥꯁ 9-10 ꯀꯥꯔꯛꯄ ꯑꯗꯥꯏꯗꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒ ꯈꯥꯒꯦꯝꯄꯜꯂꯤꯗ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯊꯥꯕꯜ ꯃꯐꯝ ꯑꯗꯨ ꯐꯥꯎ ꯈꯣꯡꯅ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯏꯕꯥꯅꯤꯁꯨ ꯊꯥꯕꯜ ꯑꯗꯨ ꯆꯣꯡꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯊꯥꯕꯜ ꯆꯣꯡꯉꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯕꯥꯔꯣ ꯇꯥꯔꯛꯄ ꯁꯥꯏꯁꯤꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯅꯣꯡ ꯆꯨꯊꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯨꯝ ꯇꯝꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤ꯫ ꯊꯥꯕꯜ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯩꯒ ꯉꯁꯥꯏ ꯂꯥꯡꯃꯤꯟꯅꯔꯛꯈꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯥꯁꯨ ꯃꯥ ꯊꯣꯛꯄ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯄꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯈꯔ ꯅꯦꯝꯊꯔꯛꯈꯤ꯫ ꯅꯣꯡ ꯑꯣꯏꯅ ꯃꯀꯨꯞ ꯃꯀꯨꯞ ꯑꯣꯟꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯏꯁꯥꯗ ꯋꯥꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯃꯦꯟ ꯔꯣꯗ ꯑꯗꯨꯗꯒꯤ ꯌꯨꯝ ꯇꯥꯔꯛꯀꯗꯕ ꯊꯣꯡ ꯑꯃ ꯂꯩ꯫ ꯊꯣꯡ ꯑꯗꯨ ꯂꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗꯁꯨ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯃ ꯆꯦꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯐꯅꯌꯥꯝ ꯂꯥꯞꯄꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯂꯥꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯈꯣꯡꯕꯥꯟ ꯃꯌꯥ ꯊꯣꯡ ꯃꯈꯥ ꯑꯗꯨꯗ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯜꯂꯒ ꯇꯨꯃꯤꯟꯅ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯄꯒ ꯐꯝꯃꯒ ꯂꯩꯔꯝꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯈꯪꯄ꯭ꯔꯠ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯣꯟꯅꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯀꯤꯕꯗꯨ ꯐꯥꯊꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯊꯣꯡ ꯃꯈꯥ ꯑꯗꯨꯗꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯅꯕ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯒꯤ ꯀꯤꯄꯦꯗꯀꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯂꯥꯏꯠ ꯊꯥꯜꯂꯒ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯑꯩꯅ ꯊꯣꯡ ꯃꯊꯛꯇꯒꯤ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯅ ꯈꯣꯡ ꯊꯥꯡꯉꯒ ꯂꯥꯛꯀꯗꯕ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯐꯝꯖꯜꯂꯒ ꯂꯩꯕꯗꯒꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯔ ꯆꯠꯊꯣꯛꯑꯣ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯣ ꯑꯋꯥꯡ ꯑꯣꯜꯂꯒ ꯐꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯑꯉꯥꯎꯕꯤꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯁꯤꯒ ꯃꯥꯟꯅꯕ ꯀꯥꯟꯅꯄꯣꯠꯇꯦ ꯍꯥꯏꯗꯅ ꯃꯥꯅ ꯐꯝꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛꯑꯒ ꯈꯣꯡ ꯊꯥꯡꯉꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯅ ꯀꯥꯞꯄꯤꯕ ꯐꯣꯟꯒꯤ ꯂꯥꯏꯠ ꯃꯉꯥꯜ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯏꯊꯣꯡ ꯌꯥꯎꯗꯕ ꯃꯃꯥꯏ ꯃꯃꯤꯠ ꯁꯤꯠ ꯅꯥꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯉꯛꯇꯕꯗꯒꯤ ꯖꯒꯥ ꯑꯗꯨꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯀꯤꯕ ꯃꯇꯝꯅꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯅꯨꯄꯤ ꯑꯗꯨ ꯐꯝꯃꯒ ꯃꯁꯥꯗꯤ ꯂꯦꯡꯗꯅ ꯃꯃꯥꯏꯗꯨ ꯈꯛ ꯂꯩꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯌꯨꯝꯗꯗꯤ ꯌꯧꯔꯒ ꯁꯤꯔꯁꯨ ꯁꯤꯔꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯈꯤꯕꯒꯤ ꯑꯩꯈꯣꯏ ꯂꯩꯔꯛꯇ ꯈꯥꯔꯤꯕ ꯁꯝꯕꯟ ꯒꯦꯠꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯦꯛꯊꯔꯒ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯆꯪꯐꯝ ꯑꯗꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯔꯤꯕ ꯁꯝꯕꯟꯁꯤꯡ ꯑꯗꯨ ꯍꯨꯒꯠꯂꯒ ꯏꯃꯨꯡꯗ ꯏꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯗ ꯏꯃꯥ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥ ꯏꯟꯅꯔꯛꯀꯦ ꯌꯦꯡꯉꯨ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯝꯗꯨꯅ ꯐꯃꯨꯡꯗ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯖꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯊꯥꯕꯜ ꯆꯠꯃꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯁꯨꯃꯥꯡꯗ ꯑꯩ ꯍꯤꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯐꯩꯖꯣꯝ ꯀꯨꯌꯥ ꯁꯦꯠꯄ ꯑꯍꯜ ꯑꯃꯁꯨ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯇ ꯇꯥꯏꯔꯦꯟ ꯃꯁꯥ ꯈꯔ ꯄꯥꯏꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯅꯁꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯏꯁꯥꯗ ꯇꯔꯪ ꯃꯥꯔꯪ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯃꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯋꯥꯈꯟꯗ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯑꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯃꯅ ꯑꯩꯕꯨ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯒꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯪꯅꯤ ꯈꯟꯗꯣꯛꯎ, ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯨꯅꯨ,
ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯄ ꯊꯣꯛꯂꯕꯗꯤ ꯃꯁꯥꯗ ꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯀꯅꯤ꯫ ꯑꯩꯅꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯥꯎꯅꯕ ꯂꯥꯏ ꯈꯨꯔꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯀꯣꯟꯅ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯃꯛꯈꯤ꯫ ꯚꯥꯏ, ꯅꯪꯅ ꯊꯣꯡ ꯃꯈꯥꯗ ꯀꯨꯝꯃꯛꯄꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯍꯥꯏ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯅꯪꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯗꯨꯒꯤꯅꯤ ꯅꯪ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯏꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯚꯥꯏ, ꯃꯪꯒꯨꯝꯕꯗ ꯎꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯕꯗ ꯊꯥꯕꯜꯒ ꯑꯃꯠꯇ ꯆꯠꯆꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩ ꯑꯊꯦꯡ ꯑꯔꯥꯛ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯦꯡꯕ ꯑꯃꯠꯇ ꯆꯠꯂꯝꯗꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯃꯣꯃꯣꯟ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒ ꯏꯌꯥꯝꯕ ꯑꯃꯒꯗ ꯊꯦꯡꯅꯈꯤꯕ ꯀꯤꯔꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯀꯥꯂꯦꯟ ꯊꯥꯅꯤ꯫ ꯏꯌꯥꯝꯕ ꯖꯣꯏ ꯀꯨꯃꯥꯔꯒ ꯑꯩꯒꯁꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯈꯣꯏ ꯆꯨꯞꯄ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯈꯣꯏ ꯆꯨꯞꯄ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯇꯥꯖꯣꯏ, ꯅꯨꯃꯤꯠꯁꯨ ꯆꯞ ꯌꯨꯡꯉꯤ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯁꯤ, ꯆꯥꯛꯁꯨ ꯀꯟꯅ ꯆꯥꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯇꯥꯖꯣꯏ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯃꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯣꯃꯣꯟ, ꯉꯔꯥꯡꯗꯤ ꯅꯌꯥꯝꯕꯁꯤ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯕꯥꯅꯤꯅ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯈꯣꯏ ꯆꯨꯞꯄ ꯆꯪꯉꯨꯕꯗ ꯅꯌꯥꯝꯕꯒꯤ ꯈꯣꯡꯗ ꯃꯨꯔꯩꯅꯕ ꯂꯤꯜ ꯑꯃꯅ ꯌꯦꯠꯂꯒ ꯆꯤꯛꯂꯛꯏ꯫ ꯏꯆꯥꯈꯩꯅꯁꯨ ꯃꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯈꯣꯏ ꯆꯨꯞꯄꯗꯨ ꯆꯠꯂꯨꯔꯅꯨ ꯍꯥꯏꯍꯧꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯌꯥꯝꯕꯗꯤ ꯅꯣꯡꯃꯒꯤ ꯈꯣꯏ ꯆꯨꯞꯄꯁꯤ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯌꯥꯗꯦ꯫ ꯉꯥꯗ ꯌꯥꯝꯅ ꯆꯣꯞꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯈꯣꯏ ꯌꯥꯝꯅ ꯆꯨꯞꯅꯤꯡꯉꯤ꯫ ꯑꯗꯨ ꯑꯩꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃꯠꯇꯒ ꯂꯩꯔꯒꯗꯤ ꯃꯐꯝ ꯁꯤꯟ ꯊꯨꯡꯅ ꯆꯠꯄ ꯌꯥꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯇꯥꯖꯣꯏ, ꯃꯪꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯇꯨꯝꯃꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯔꯕꯗꯤ ꯅꯆꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯟꯅ ꯎꯈꯤꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯠꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯆꯥꯛ ꯇꯣꯛꯄꯒꯤ ꯀ꯭ꯋꯥ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫ ꯇꯥꯖꯣꯏꯒꯤꯁꯨ ꯑꯃ ꯌꯥꯎꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯁꯤꯗ ꯐꯝꯃꯝꯃꯨ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯊꯣꯡꯒꯥꯟꯗ ꯀ꯭ꯋꯥ ꯂꯩꯕ ꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯑꯍꯜ ꯑꯗꯨꯒ ꯑꯩꯒ ꯉꯥꯏꯍꯥꯛ ꯀ꯭ꯋꯥ ꯆꯥꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯀ꯭ꯋꯥꯛ ꯑꯃ ꯂꯥꯡꯅ ꯂꯥꯡꯅ ꯈꯣꯡꯉꯒ ꯄꯥꯏꯔꯒ ꯆꯠꯈꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯍꯧꯔꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯅꯨꯡꯗꯒꯤ ꯈꯣꯏ ꯆꯨꯞꯄꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯎꯔꯒ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯏꯕꯥꯅꯤ ꯄꯥꯠ ꯃꯐꯝ ꯑꯃꯗ ꯈꯣꯏ ꯆꯨꯞꯄ ꯂꯥꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯨ ꯃꯐꯝ ꯑꯃꯃꯝꯗ ꯈꯣꯏꯁꯤꯡ ꯑꯗꯨ ꯊꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯗꯨ ꯃꯥꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯕ ꯅꯨꯡꯁꯤꯠꯁꯨ ꯋꯪ ꯋꯪ ꯍꯨꯝꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯑꯩꯅ ꯈꯣꯏ ꯊꯥꯔꯤꯕ ꯃꯄꯥ ꯑꯗꯨ ꯄꯨꯡ ꯑꯃꯃꯨꯛ ꯍꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯈꯣꯏ ꯆꯨꯞꯄꯗ ꯉꯥ ꯑꯃꯠꯇ ꯊꯨꯔꯝꯈꯤꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯇꯟꯖꯜꯂꯛꯄꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯇꯥꯖꯣꯏ, ꯅꯪꯗꯤ ꯉꯁꯥꯏ ꯐꯖꯅ ꯂꯧꯈꯠꯈꯤꯕ ꯎꯏ, ꯀꯌꯥꯝ ꯐꯥꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯈꯪꯗꯦ ꯃꯣꯃꯣꯟ, ꯉꯁꯤꯁꯦ ꯑꯩꯁꯦ ꯏꯁꯥꯗ ꯀꯤꯕꯨ ꯀꯤꯁꯜꯂꯛꯏ꯫ ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯉꯥꯏꯟꯕ ꯍꯥꯏꯗꯅ ꯑꯩꯅ ꯆꯨꯞꯄꯤꯕ ꯃꯐꯝ ꯑꯁꯤ ꯉꯁꯥꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯆꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗ꯭ꯔꯤ꯫ ꯌꯦꯡꯉꯨꯇꯨ, ꯐꯅꯗꯤ ꯌꯥꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯔꯤꯁꯤ꯫ ꯅꯪꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯀꯥꯟꯅꯔꯣꯏ, ꯑꯩꯒꯤ ꯁꯥꯏꯗ ꯆꯨꯞꯄ ꯂꯥꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯏꯁꯥꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯃꯥꯡꯗ ꯏꯕꯥꯅꯤꯅ ꯈꯣꯏ ꯆꯨꯞꯄꯛꯄꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯗꯨꯛ ꯌꯥꯝꯕ ꯉꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛꯐꯥꯎ ꯐꯥꯔꯛꯇ꯭ꯔꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯗ ꯐꯥꯒꯤ ꯇꯧꯔꯝꯃꯤ, ꯇꯥꯖꯣꯏ, ꯃꯪꯗ ꯂꯤꯟꯅ ꯆꯤꯛꯑꯝꯕꯁꯤꯗꯤ ꯗꯥꯎꯕꯨ ꯐꯅ ꯌꯥꯕꯖꯥꯠꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯑꯁꯥꯏꯗ ꯃꯐꯝ ꯑꯃꯗ ꯆꯦꯜꯂꯨꯈꯤꯒꯦ, ꯅꯪꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ꯫ ꯑꯩꯁꯨ ꯑꯁꯥꯏꯗ ꯗꯥꯎ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯍꯜ ꯑꯗꯨ ꯑꯩꯅ ꯂꯥꯞꯇꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ, ꯂꯤꯟꯒꯨꯝꯕ ꯊꯦꯡꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯍꯜ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯣꯃꯣꯟ, ꯑꯩꯅ ꯉꯁꯥꯏ ꯈꯣꯏ ꯆꯨꯞꯄꯤꯉꯩ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯌꯔ ꯃꯀꯛꯀꯨꯝꯕ ꯑꯃꯨꯕ ꯑꯃ ꯀꯣꯡꯒꯣꯟ ꯄꯤꯗ꯭ꯔꯤꯛ ꯄꯤꯗ꯭ꯔꯤꯛ ꯁꯧꯔꯒ ꯇꯥꯎꯈꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯏꯁꯥꯗ ꯄꯨꯈꯪ ꯍꯦꯛ ꯈꯪꯉꯨꯔꯦ꯫ ꯑꯗꯨ ꯄꯣꯠꯁꯛꯇꯨꯕꯨ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯃꯨꯛ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯇꯥꯖꯣꯏ? ꯏꯁꯤꯡꯗ ꯀꯔꯤꯅꯣꯃ ꯐꯥꯎꯒꯠꯂꯛꯑꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯕꯦꯔꯥꯅꯤ, ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ, ꯅꯨꯃꯤꯠꯁꯨ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯍꯣꯏ, ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯏꯕꯥꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯃꯁꯥꯗ ꯇꯤꯂꯥꯏ ꯈꯨꯝꯕꯤꯒꯨꯝꯕ ꯆꯨꯕꯒꯤ ꯃꯑꯣꯡꯗ ꯍꯒꯖꯕ ꯄꯨꯡꯍꯣꯠꯇ ꯍꯣꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯍꯦꯛ ꯌꯧꯕꯒꯁꯨ ꯑꯩꯉꯣꯟꯗ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯉꯥ ꯁꯔꯨꯛ ꯑꯗꯨ ꯈꯔ ꯈꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯑꯍꯜ ꯑꯗꯨ ꯃꯌꯨꯝꯗ ꯊꯅꯝꯃꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯍꯜ ꯑꯗꯨ ꯍꯧꯕ ꯆꯠꯄꯗꯗꯤ ꯃꯥꯗꯤ ꯃꯌꯨꯝꯗ ꯅꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯥꯗꯁꯨ ꯃꯔꯥꯡ ꯇꯨꯔꯥꯡ, ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯣꯡꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯤꯡꯅꯔꯛꯄꯗꯒꯤ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯖꯣꯏ, ꯉꯔꯥꯡ ꯇꯥꯖꯣꯏꯒ ꯑꯩꯒ ꯈꯣꯏ ꯆꯨꯞꯄꯨꯕ ꯖꯒꯥꯗꯣ
ꯂꯥꯏꯐꯝ ꯈꯔ ꯀꯟꯕ ꯃꯐꯝꯂꯁꯨ ꯈꯪꯗꯦ ꯌꯥꯔꯒꯗꯤ ꯖꯒꯥ ꯑꯗꯨꯗ ꯅꯪ ꯅꯁꯥ ꯌꯥꯎꯅ ꯆꯦꯡꯂꯩ ꯈꯔ ꯊꯥꯗꯣꯛꯀꯦꯁꯨ ꯊꯥꯗꯣꯛꯎꯆꯣ ꯅꯪꯒꯤꯗꯣ ꯑꯩꯗ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯃꯣꯟ ꯅꯌꯥꯝꯕꯁꯨ ꯆꯤꯡꯅꯔꯛꯑꯕꯅꯤ ꯉꯔꯥꯡ ꯑꯩꯅ ꯏꯁꯤꯡꯗ ꯎꯈꯤꯕꯗꯣ ꯂꯥꯏꯔ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯅꯈꯣꯏꯅ ꯍꯥꯏꯕ ꯆꯨꯝꯂꯤ ꯉꯔꯥꯡꯁꯤ ꯑꯩꯁꯨ ꯆꯠꯆꯔꯝꯃꯣꯏꯗꯕꯅꯤ ꯐꯔꯦ ꯑꯗꯣ ꯅꯪꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯨꯔꯅꯨ ꯑꯩꯁꯨ ꯏꯆꯥꯁꯤꯡꯒ ꯇꯥꯟꯅꯔꯒ ꯖꯒꯥ ꯑꯗꯨꯗ ꯆꯦꯡꯂꯩ ꯑꯃꯨꯛꯇ ꯊꯥꯗꯣꯛꯈꯤꯒꯦ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅꯗꯤ ꯑꯍꯜ ꯑꯗꯨ ꯃꯁꯥꯗ ꯑꯅꯥꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯈꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯕꯁꯨ ꯖꯒꯥ ꯑꯗꯨꯗ ꯂꯥꯏꯌꯣꯛꯅꯔꯤ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯅꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯑꯍꯜ ꯑꯗꯨ ꯀꯨꯏꯅ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯈꯟꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯑꯅꯥꯕ ꯍꯪꯕ ꯑꯗꯨꯝ ꯆꯠꯄꯤꯔꯝꯃꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯥꯗꯁꯨ ꯂꯤꯟꯗꯧꯅ ꯃꯔꯥꯡ ꯇꯨꯔꯥꯡ ꯃꯀꯨ ꯍꯨꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯣꯡꯈꯠꯂꯝꯃꯤ ꯗꯣꯛꯇꯔ ꯌꯦꯡꯕꯗꯁꯨ ꯀꯔꯤ ꯂꯩꯅꯥꯅꯣ ꯈꯪꯗꯦ ꯍꯤꯗꯥꯛ ꯊꯥꯕꯁꯨ ꯆꯪꯗꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨ ꯊꯈꯥꯏ ꯑꯃꯃꯨꯛ ꯂꯩꯔꯝꯂꯒ ꯀꯟꯕ ꯉꯝꯗꯅ ꯁꯤꯈꯤ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯈꯣꯏ ꯆꯨꯞꯄꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯈꯣꯏ ꯆꯨꯞꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯝꯃꯤ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯥꯅꯤꯅ ꯈꯣꯏ ꯆꯨꯞꯄ ꯆꯪꯉꯨꯕ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯈꯔ ꯀꯟꯕ ꯃꯄꯥ ꯑꯣꯏꯔꯝꯃꯤ ꯃꯃꯥꯡꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯟ ꯆꯤꯡꯕ ꯆꯪꯉꯨꯕ ꯑꯍꯟ ꯈꯔꯁꯨ ꯇꯥꯖꯣꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝ ꯊꯦꯡꯅꯔꯨꯕꯗꯒꯤ ꯀꯟꯕ ꯉꯝꯗꯅ ꯁꯤꯈꯤꯕ ꯌꯥꯎꯔꯦ ꯍꯥꯏꯅꯔꯛꯈꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ